Marurbaw. Speaker gi privilege House ki leader nangak na chatre. Chief Minister N. Biren na Speaker bu dictate taubagum taure haina MLA Joy Kisan na House sa phone na laukre. Chawkhat pa haibasi masagi daita khangnaraba matamda adumak laksagadabani haina KFNPD Minister Karam Shyam na phongdokre. Amadi Tara Suba Said Manaronjan Singh Memorial State Open Football Tournament lising kun ngasi Manipur gi Governor Dr. Nasma Heptullah na hongdokre. Krumzari Times of Manipur News ming tabiri bapunapu Elizabeth na taramnok chari hauzik miyam da pau sandok na pizari. Chathariba Manipur Legislative Assembly gi budget session gi ngasi mangani chanba numit ki question hour da opposition ki member oriba MLA KS Joy Kisan amasung House ki leader oriba Chief Minister N. Biren ani ki marakta akanba mawngda mana pukhalakhiba wafam sing chummi haina chinda paudana khrei. House ki member anima ki wafam taraga speaker na sangdai na purak na bahona bada MLA Joy Kisan na speaker ki privilege House ki leader na ngak na chatre Chief Minister na speaker bu dictate tawbagum tawre haina House sa haikrei ngasi House sa MLA Joy Kisan na pukhalakhiba wahang amagi paukhum piraduna Chief Minister N. Birena Langol Cherau Ching mathakta paikhaliba Imphal View project asi niyam chumna thabak paikhatli Thaba asi loishinduna lamdam asigi miyam amadi lamkoiba singna Imphal gi akoibagi saktambu nungthil amasung numidangi matamda soidana yenghanba ngamlagani hakhe Minister gi wafam taraba matung MLA Joy Kisan na project asigi agreement amasung sanction gi mapungoiba che changsing niyam chumna pidre Environment Ministry gi matung ina ngak na chatkadaba niyam sing ngak na chatre karigidamak project asigi agreement amasung sanction pithokpa ngamdribano Manipur Police Housing Corporation asi khud thingzinba yadrabara hauze Ministry of Environment ki matung ina lever camp sawa yaroi hairabasu Langol gi Cherau Ching mathak asidadi thaba asi paikhanaba lever camp ahum sari haiba wafam sing thamki MLA gi wafam adu tawaga loinana Chief Minister N. Birena project asi reserve forest area gi chatna kanglon gi wangmada thabak tawba leite thabak ama paikhatpa matamda lenga ki oiba ngakna chatkadaba aron athup kharadi lei Maram maduna House na madumasu maintain tawhanbiyu karigumba ahenba khangningba leirabadi RTI ki makha natraga mari leinaba forum amada lakpiyu khudakta hektamak House ki member da fanghanaba honabada khudongchadaba kaya mayok nei hakhi Chief Minister na pukhalakhiba wafam adu yeladuna MLA Joy Kisana Speaker gi khuthangda House ki member ama oina wahang hangnabagi chatna kanglon ngakna JPK Madugi paukhum piba ngamgani haina speaker na loksin khraga ngasina karigidamak mari leinaba che chang fanghanba ngamdribano wahang ama hangba mari leinaba che chang piu haibasi MLA amagi hakni Manipur Police Housing Corporation na paikhatpa thabak thauramgi che chang karigidamak lot kadawribano masimak lenga asina aranba tawre haibasi phong na takle mari leinaba paukhumgi che chang piba ngamdrabadi house fambagi kanaba leite ngasidagi assembly asi toklasi haiki MLA gi wafam taraba matung maikai animakta awai akhum tongnarakpadagi speaker na MLA na pamliba sing adu athuba matamda fanghanaba thaurang lokhatke yaragadi session manungda department ki mari lainaba singa tanabiro haina member ani gi wafam sing sangdainakhi Khunai asina chawkhat lamjelda maning halibasi masa gi daita masak khanglak tabanani chawkhat pa haibasi masa gi daita launaraba matamda adumak laksagadabani haina KFNPD Minister Karam Shyam na phongdokre wafam asingasi District Agriculture Officer Imphal West asintuna Langthawal Kunja Awang Lekai Community Hall da pangthokiba Soil Health Card Day gi thauram amadi nomagyoiba RKVK gi makhada pangthokiba training program amagi thauramda phongdokhibani Pangthokiba thauramadu wangang laduna Ministerna lamdam masigi hangduna leiriba labuk lamhang sing asibu afaba mayonda puthokuna sizinaba matam oire lengakna lokhaliba niamgi yaifa thaurang kaya asi miyambu awareness program pangthoktuna wakhal tahanba mathok tai miyamnabu wakhal tarabadi lengaki yaifa thaurang pumba mahayanba haibadu oigani amaromda aikhogi leibak lehau sing asi karamba makhalgi leibak lehau no haibadu
ꯌꯦꯡꯊꯣꯛꯇꯨꯅ ꯂꯩꯍꯥꯎ ꯑꯗꯨꯒ ꯆꯥꯟꯅꯕ ꯄꯣꯠꯊꯣꯛ ꯊꯥꯔꯕꯗꯤ ꯂꯧꯃꯤꯁꯤꯡꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯒꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯊꯥꯕ ꯃꯇꯝꯗ ꯀꯦꯃꯤꯀꯦꯜ ꯐꯔꯇꯤꯂꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯃꯍꯧꯁꯥꯒꯤ ꯄꯣꯠꯊꯣꯛꯅ ꯁꯥꯕ ꯐꯔꯇꯤꯂꯥꯏꯖꯔ ꯁꯤꯖꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯈꯤ ꯁꯤ ꯍꯣꯔꯦꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯁꯥꯏꯗꯒꯤ ꯂꯨꯄꯥ 50 ꯆꯥꯝꯃꯗ ꯑꯣꯏꯔꯁꯨ ꯃꯌꯥꯝꯁꯦ ꯁꯔꯀꯥꯔꯒꯤ ꯍꯣꯠꯅꯗꯕ ꯅꯠꯇꯦꯕ ꯄ꯭ꯔꯖꯥꯅ ꯂꯩꯊꯣꯛꯑꯒ ꯂꯩꯔꯦꯕ ꯁꯤ ꯒ꯭ꯌꯥꯟꯁꯨ ꯄꯤꯕ ꯑꯗꯨ ꯂꯨꯄꯥ 50 ꯆꯥꯝꯃꯁꯨ ꯆꯥ ꯊꯛꯅꯅꯕ ꯍꯣꯔꯦꯟ ꯁꯣꯏ ꯄꯤꯗꯣꯏꯅꯤ ꯅꯠꯇ꯭ꯔ ꯀꯨꯂꯕꯤꯗꯣ ꯄꯤꯗꯣꯏꯅꯦꯕ ꯁꯦ ꯃꯁꯤꯗ ꯀꯥꯟꯅꯕ ꯂꯧ ꯌꯥꯗ꯭ꯔꯤꯅꯦꯕ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯗꯔꯀꯥꯔ ꯂꯩ ꯂꯧꯎ ꯁꯤꯡꯎꯕꯗ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯕꯗ ꯄꯣꯂꯤꯇꯤꯛꯁꯀꯤ ꯂꯦꯚꯦꯜꯗ ꯑꯗꯒꯤ ꯑꯦꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕꯗ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯃꯤꯟꯅꯔꯒꯗꯤ ꯑꯗꯩ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯄꯗ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯆꯪꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯁꯦ ꯐꯖꯅ ꯁꯤꯖꯤꯟꯅꯁꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤꯕ ꯑꯥꯝꯖꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯤꯖꯣꯏ ꯀꯛꯆꯤꯡ ꯇꯥꯕꯝꯒꯤ ꯃꯁꯥꯒꯤ ꯐꯤꯚꯝ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ Fortunately, Dr. Suraj Hoy, Director University Karigi Mayam, Nazare, Masasu Nare, fortunately, Yam Kahena, Hatava condition with the Waris have Yam to recovery the issue high. The Masi wet hankalapa, pressure hankalapa, Haksangi, Saziwala, Kuzuman. I don't know about the science in a hermany. Map Harga, I'm shooting wrote him and Sanadi for any color. lamdam asigi laumi amadi horticulture department ka afaba mari leirakpana ngasidi lamdam asida puthokliba organic oiba pothok sing malemgi kaithilda yonba ngamle haina horticulture and soil conservation minister T.A. Shyamkumar na apenba phongdorakle Farzol district ta fangba organic oiba sing handak chahi ki ahanba oina Delhi da base oba Revanta Foods Private Limited ta thawaga mari leinana ngasi sanjen thongda leiba horticulture department mamangda pangthokhiba lamthabagi thoramda phongdokhibani Thoram aduga mari leinana minister na makha taraduna lamdam masida puthokliba organic oiba polam sing malemgi kaithilda yonba ngamlakpa si horticulture department Manipur Organic Mission Agency amadi lomi singna amatta oiba wakhalonda hotnabani India ki mafam khakta natana malemgi achauba kaithelgi famba kayanasu lamdam masigi organic oiba polam sing pamli Amaromda lomi singna hauzik thariba polam kaya si horticulture department ta register tawraba matung aikhoigi hakchang da sokloidaba chemical free oiba pothok sing puthokna bahona si haina minister na lomi singi pukning chingsinki Magi surrounding leiba ada phangba organic oiba ginger sing makala se ngasi dagi akoi Delhi da amo koina by road ta akoi thaba hore sisu natana akoi gi Dubai da amadi Malemi atop country sing da demand kaya lakpadagi koi matang akoi thaba hongnaba akoi siam sabado ngasi dagi thaba hore haduna ai medai kuthang da mani praja mayam da appeal tawi madudi koi no si thariba chinjak kuding mayam sing asi forestry department da resa tawraga organic oiba chemical jaw da haksang da sok da chinjak amadi malemgi kaithen kaya na pamba dumba lamdam mamu helasi haduna ai medai kuthang da appeal tawi Singsi Mapanda Yonba Yanava, Semitlon Pagatpa Yanava, Amadi, farmers ki benefit Hengatnava, Sigumbagi Pandam Makamada, Kan interest of Vivagi Matungina, Mamangi Sahidagi Hona, Manipur Organic Mission Agency na, Mission Organic Value Chain Development for Northern Region Gi Makada, a coin of farmer listing a cover to organic certification Hogivani, Haiva Organic Certified Torova, Passer Certified Certification Pangava, Suma Ginger Si, Mamangi Sahida. Ton listing mari thadokuna chaurakna income si farmer singda aikoina crore tarani thoidagi henba senpham mama akoi chaungna kaduna kanaba phangkhrabani Paugi marakta natin ba pre ama logzari Nauka Hearing Aid Center
Kumja listing ama chapan marifom doi ki hong chai kunthra manga hena Northeast India ahan hearing at clinic mo ne lereklaba nauka gi info center ma hangjare TV ama phone gi konjel loinana nil khongum fam na tabang ngam da gi awaba mayok na di bana al koding mag wabi rugano nauka hearing at clinic ngasi makleng sim direktuna completely invisible water resistant ama di rechargeable oida digital hearing aid hapiu tabang ngam gi pangalwana badong gi khang chana ba single power sa tambio ai khoi gi leifam di nagamapal main road phogoi sangmam lekai near Community Hall. Mobile number na 6009545159. Marks Time Classes. Chahi khuding gi leptana topper puthok liba CBSE gi amatangai raba coaching center. Well experienced teaching faculty. Akhanaba subject opt tawbagi khudong chaba piri. Batch amada 15 students agi hena logjade. Admission form thazare. Form pishin bagi aroiba matam February 10. Akupa moral gi damak lengsun biraksi Marks Time Classes. Wangkai mahubom lampak. Phone number 9436288300 natraga 7005268735. Break matungda taram nokchari makhataba pauda haukiba chahi lising ni tarada Manipur lenga ki cabinet mifamna government aided school oza singidamak pass sokiba revise of pay ROP lising ni tara tha sigi kunmanga fawada chana handrabadi aided school gi oza singna masa matomta seasonaba khongthang lobaga loinana tongan tongan ba khongsan kaya sangsilakadawri ngasi Manipur Press Club ta pangthokiba pau gi mifam amada JAC All Manipur Government Aided School Employee Organization gi wangangloi thokchom koirengna matam kuina gi mamangdagi lengakna pidana laklaba ROP lising ni tara asigi matangda haukiba chahi lising ni tara mapan gi September 16 ta phamkiba cabinet mifamna ayaba pikhrabani adubo ngasi fawbada thabakta onthokpa leitri Hauzik paliba lenga asina aided school gi oza singi awaba si khangbiduna ROP lising ni tara asi thabakta onthokpiu karigumba tha asigi kunmanga fawbagi manungda lenga ki maikaidegi thajaba yaba paukhum phangdrabadi oza singna masa matomta seasonabagi khongthang lowbaga loinana tongan tongan ba khongjang kaya sangsilagani haikhi Toropsi sumadagi lupa lising tara khaktani tara hukitang yau pati masina unapprove haidana tangbu makhalla masulai ko Makoi sing juga koi yenaraga samina baduna koi hujik leiba matam sigidi yang chanadraba haitare chanadraba kai nomo oire ba koi adura aduki mati awabasi government ni yengpiraga lagliba tang kunga manga phabugi manungda koi gi haiba ROP ji order thopi daba taragadi koi society khongkhong nomda changchan jaragani Hauzik Sathariba Manipur State Legislative Assembly ki session asiga mari leinana thokhaningdaba thongdok sing thoktanaba Police Department na lokhalakpa section thorang ki saruk amo oina Imphal West Commando na Lamphel Police Station ki manung chanba Nepali Basti Tharon Village amadi Assembly ki akoiba mofom singda ngasi ayuk pak sana thiba humba ki thabak chathakrai Imphal West ki Additional SP Operations Amarjit Lamabam ki meeting makhada ayuk pung taruk-tagi nipan tarakpa duai fawba chathakiba house search operation aduda chaurakna yumthong chamaromda leiramba miyoi sing masa-masa gi saktak che putok handuna masak khangdopagi thabak chathaki adumak pu thoidokpa mifa mipundi yaukhide Manipur Private School Registration and Regulation Act lising ni tarataret implement tau amade hostel boarding chalai riba miyoi singna akaknaba chatnapathap amagi makhada chalai biu haiba dabi tauraduna All Manipur Students Union ki thomi sing amade mahiroi kayana ngasi kaisampa lemajam lekai community hall da wakat mifam chathabagal loinana wakat khongchat ama kwa kaithel fawba chatkrai ngasi ayu pung tara mathoirom tarakpa duaida wakat mifam adu chathanabagi Thoranglingai Cherakta Imphal West ki police team ama laktuna athingba pikhi
Imphal West CRPC dara chamaga nifu marigi makhada mi yamna punbagi ayaba pide aduna wakan mifam adu loishinnaba police ki maikaidagi khanghanki. Adum oinamak mahiroi singi maikaidagi su akanba mawngda taknaraba tungda kaisampatagi kwa kaithil fawba wakat khongchat ama chakhi. Khongjang aduga mari lainana MSU gi President Peter Laishramna haikibada school linkhalakliba haiduna private school hostel boarding kaya ama criteria amata indana mafam khudingda commercial oiba mawongda linkhalakliba asi paliba lenga asina akaknaba criteria ama thamduna midyeng changba matam yaure. Hostel amadi boarding sing thamlibani haiduna chana kanglondi amata yauduna karbargi oiba mawongda school authority kayana chalairi. Athuba matamda lenga ki mari lainaba authority na Manipur Private School Registration and Regulation Act lising ni tara-taret implement tawduna midyeng changbiyu haina mahakna haiki. Paliba authority amdi government na hariba Manipur Private School Regulation and Registration Act chi masi pass tawgadamni aduga masi sima pass tawgrabasi implement tawrkanda khoi matik saba sana kadaba mayam singa se sana gadamni loin akhoi boarding amadi hostel ki damakta akhoi regulation am strict over regulation ama shema moga hariba hostel ko mai hangni amadi boarding ko mai hangni hapcha ase atu matamda sana halaga Manipur mahiro singi welfare ki damakta initiative mayam si lakhoi kadamni hana emsugi site media thamjari Iraipak iram da masida masana mana pamjaba aning ba mawongda sel khara pairabadi natraga lam maset ama leirabadi Manipur da school lingkhat pa yai natraga boarding hostel chalaiba lei haiba se ta sengna masi mahire khunagi yai phanabni haina emsuna khak laude. Mid ubagi pangal leitraba Asem Bilasini amadi machanupigi imung manungda chahi kayagi mamangdagi mai thanbagi khudongchaba fangdana leirakhiba adu ngasi RPIA Manipur State ki President Mahesh Thaunaujamna ngasidagi mai fanghankhrai. Kaisamthong Kendra gi manung chanba Kaisamthong maning Longjam Leikaidagi Asem Ketugi chahi marifutaret amadi mahaki machanupi Asem Bilasini chahi hungfu asi hauziki lengakna tongan ba makhalgi piriba khudongchaba amata fangdana yamna wana machanupi Bilasini na nongmagi afangba hotel famba yawba amadi migi thabak suduna nongmagi chara talaga hingliba imungni. Mid ubagi pangal leitraba masagi chahi marifutaret surabi ketuki asi hausi fawba adhar paide haiduna OLS pension fangdana lengaki maikaidigi karigomba mateng ama fawba fangdana hingli. Masida kendra gi MLA amadi mari lainaba councillor amatana yengsinbidana leiriba sida ngasi Mahesna mateng tawduna imungi awaba kaya ama kokhanba sida Bilasitina thagatpa fongdorakhi. am kana khangam gadoino haibagi bobo mama nuaijadana aina ngamjaba khara haitare yang ngamjaba nachadi aduga bobo hoi mama hoi tasen nuai igi family emu oina imu monoi ngasidagi khanjare nahan he unabanu mitaisu khanjaraga he maigi process sathajabane adu ngasidi yam nungaiba oina ngasidagi mai ngalani haibe pause taba matamda aina yam nuaijai aduna matung tarakpadasu mama gi punsi bobo gi punsi dasu nungaiba mai kanba pura oidasanu duga leibiriba khoi kero lekai nasu mama hoi gi support tobiyo because kino hamatamda aina kai aina dang tawbana da oya banati aduna leiriba mama kero lekai nasu mama hoi bogi support tobiyo aina su tawjagani angama thaka tawjagani haraga si haijari ma'am nang kari jari kari thaige kanam ta hangbide ane wara kanda ningdang khudon tawla pada isa mayesna kanai paisa su changwa pirami hanebi banigi adagi a phiron su aduna sop chalan tawna khoi ma mangoloiro na khoi mai bani hainari ni Tengbang kusina kibaga loinana lairabagi pankhai makhada leiriba imung aduda mai fanghan kiba aduga mari leinana Mahesna awaba taraba imung kaya leiriba sida mahangna angamba mateng khara tawduna praja miyamgi kanaba oinaba hotnabani haki. Miyamdagi nam haduna sel khaibada chenaba lengaka su chanariba Liberation Tiger of Travel LTT gi lanmiyama ngarang Churachandpur District Police ki kangbu amana masagi laikai dagi fagat krai faraba lanmi adugi mamingna kamkholan hawkip chahi kunthra humdoi apopa ngampau hawkip kawi hinglep subdivision gi manung chanba khongza lok tagini Lambida chatpi nupi amagi makhutta paiba bek laklaga gari thauduna chenkibagi maralda pulisna fakhraba sagolban ingudam leiraktagi khuraizam aruba chahi kun taruk apopa ibotombi ngasi CJM Imphal West ki court ta puthokrai.
Lambigi khudongthiba thodok amada sokpadagi Imphal North AOC da leiba Ras Medicity da sokpadagi laikanakhiba MD Ayan ngarang numidang laikanaba ngamdana leikhidrei chahi 15 khaktang ngairiba MD Ayan Yaripok ningthongnai da leiba MD Abdul Sattar gi machanupani Mahak tha sigi tara tarukta nungthil pung amaga minute tara rom tabada Yaripok Police Station gi manung chanba Yaripok Kekruda Honda Activa MN01F 3482 amaga Bolero MN03P 0218 Thengsinabagi thodokta laikatnanaba Ras Medicity da laikanarakibani Mahaki thawai yaudraba hakchang adu postmortem gi damak Janims ki mokta thamkhre hairi National Investigation Agency NIA na achoba senfam kayaga konana fagat khraba NSCN IM gi Major Lakin Masangba Amadi Contractor J. Kisan Sharma gi mathakta NIA na charge sheet thangat khrei NSCN IM gi Major Oriba Dimapur dagi Lakin Masangba Amadi Arunachal Pradesh ki Tirap district dagi Contractor J. Kisan Sharma mamang chahi gi August 15 da Dimapur Police ki kangbu amana lupa lakh tara henbagi senfam ga konana fagat khibani Makhogi mathakta tongan ba case sing register tawbaga loinana NIA na thizin humjin bagi thabak chathak khraba matungda tha asigi tara tarukta NIA na charge sheet thangalakhibani Makhoi ani gi mathakta NIA na party oina miyam dagi namduna sel khaiba amadi contractor oiriba J Kisan Sharma na party ga lautunaraga contract work sing loba amasung party da sel khaibagi maral siri Paugi marakta natima break amamok lozari Admission open. The Knowledge Homeboarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details, please contact The Knowledge Homeboarding Cum Coaching Center, Hata New Chekon Road. Lions Gym Health and Fitness. Competition kayada mana kaya fanglakhraba well qualified trainers singi makhada hangdokchaba khutlai matik chana leiraba amadi nupa nupi punna sanaminaba yaraba gym ne. Admission fee rupees 500 only. Monthly fee rupees 500 only. 1 year rupees 4,500. 6 months rupees 2,400. 3 months rupees 1,300. February thagi oinadi admission fee logjaroi. Pollution free location oiraba amadi tha ahum khudingi free health checkup ki khudong chabsu pijari. Ngasi maglengsin biro Lions Gym Health and Fitness. Kwakaithel Haino Khongnembi Pukri Mapal. Contact number 7005687478. Break himatung da taram nongchari makhatawa pau pijari Hayeng dagi hauna Indian Airlines ki Imphal Dimapur amadi Guwahati ki flight numit khuding service tawba hauragani haina Indian Airlines Limited ki station manager Madan Kumar Sana lauthokrai Uday Desh ka Aam Nagrik Udan scheme gi makhada chatnagadoriba flight service asi ayupung 9 taba matamda Guwahati dagi Dimapur ayupung 8:10 dagi Imphal da thungani aduga Imphal dagi ayupung 10:15 dagi Dimapur dagi amok Guwahati da paigadauri Sid Humvudra leiba flight asigi khongchat amagi mamalna lupa 1,730 oibaga loinana Air India gi tongan ba website gi booking tawbagi khudong chabasu leigadauri Hauze amu sanabagi pau phambigani Tara Suba Said Manaranjan Singh Memorial State Open Football Tournament lising nikun ngasi Manipur gi Governor Dr. Nasma Heptulana Sai Complex Imphal da hodokrai CRPF Manipur and Nagaland sector na sinduna Mars manga forward chathagadoriba Manipur gi ching amasung tampaki district gi football team kun manga na saruk yagadoriba tournament adu hodokladuna Dr. Nasma Heptulana Leiba kidamak thawai na pontha pikhaba athoba Manoranjan gi tararak shubsing football tournament asida saruk yaba fangjaba si yamna laibak fabani leikidraba athoba amadi mahaki apopi mama memchabu ikai khumnaba uchari mahaki mathongna maringjel aikhoina kaidonungda kaufam thokte Central Reserve Police Force asi malemda khwaidagi chawba paramilitary force amasu oribani
ꯐꯣꯔꯁ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯍꯟꯕ ꯂꯩꯇꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯔꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯐꯣꯔꯁ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ngasi haudoklꯤꯕ tournament asina lamdam masidagi afaba sanaroi kaya haurakfam oirasanu haiki ngasi haudopagi match ta AFC Thobal amadi Classic Football Academy anina sanaki Mayai Lambi Sports Academy na judo masana da ahenba mityeng thambaga loinana lamdam asigi sanaroi nupa nupi punna marifutara nipan akanba mongda training pihori masida hena afaba sanaroi kaya puthokpa ngamnaba academy asida lengaki amadi miyamgi achoba mityeng changba mathau tari hiram asida TOMTV gi akhanaba paudam ama Mayang Imphal gi Aibiro ta leiba Mayai Lambi Sports Academy asi haukiba chahi English ngani amada linkhatki Hauzik Academy asina leptana chatharakpa free residential judo coaching camp ki saruk amoina ngasisu Academy asida tha ama chupna chathagadaba marirak suba coaching camp January 23 tagi pangthoktuna lakli masida nupa nupi sanaroi punna marifutra mapalna saruk yari Academy asina Youth Olympic Games National amadi International ki thakta Arjuna awardee ani Olympian ama amadi silver medalist ama puthokre Academy asina haurakliba sanaroi kayabu nisagi paktagi lapthok handuna afaba achumba lambida lamjingnaba hotnari tungi mironda amu sum thengnadana laigaradaba laisuroba adugma drug ase aikoi hujik aikoi sports haibasina aikoi phagani sports sin natragadi apikpa angang chahi tara dagi aikoi sports ta aikoi nisa samnaba yade adudagi mayai kaba amata samnaba yade aduna maram moiduna aikoi hujik changsaliba aikoi popi yandana aikoi adudagi ima event kaya na maira paibi khutta maira paidana ahing nungthing changi base aikoi karmai tawraga aikoi koksige hargadi haurakliba angangsing ase aikoi sports ta thajalaga aikoi loinamak masa mau phaba angang ama woina aikoi buthoaga sports ka aikoi nisaga thawga isinga tinaba yadabugum aikoi matang du da aikoi adumain tawraga aikoi nisaje thingba ngomgani Academy asi amadi sana khona babu pamjaba mioi kaya chalairi ngasi fauba lengak leiba youth affairs and sports tagi mateng ama fauba phangba leitri maramasina academy asigi tungi marai baglepada achauba awaba amasu oihori aduna lamdam asigi leiriba miyam gi luchingba amadi entrepreneur singna naha oidiba sanaroi kaya gi tungi punsi ma sembada miyam gi oiba mateng su ngai hori aikoina mamang dasu yaragadi sarkarna adopt tawiduna aikoisi loksan biu awat pasi mention biu aina haijagi basu leire aduga mathangju hojik laiba tungi future dasu asmai tawdana aikoi khidang yengjan biu aina sarkar gi maigai dasu apin tawjaningi kasu leitraba aikoi gi apikpa khara aikoina khainaraga makoi gi phiju phijamnaba lupa lising manga piba adudagi tara piba adumai tawraga aikoi ngasi bo asmai tawdana run tawrai asina aikoi hojik kayang kuina aikoi kathokpa ngamgaduribano magi imungi puthalakpa magi awatpa mayama lei masigi mathaksida aikoi waran class ta thengnaji haragadi kathokpa si nataba makoi gi angakpa phangba makoi gi stamina ma coaching ju makoi gi spirit ta puthohalaga adumai tawragadi aikoi makhata ba sumai tawdana olympic kya ama puthokpa ngamgani haiba aigi achetpa thajaba thamjari Nakalamromda Academy asida leiriba coach amadi sanaroi kayana tungi afaba punsi amagidamak asanba miyengsu thamhori Gasigi stage yorpa matamda khoi yamna challenging oriba aduga khoi yamna henna struggle tawriji kaino kada ngasi bogda khoina government gi karigumba facility amata kinds of kanomta phangdabase masine khoi yam awaba challenging se namde khoi neighbors ta leiriba adu khoi seida thawai yaujaba sports lovers in khara punjal kanda adegi angang sing ji mama mapa sing ji punjal laga matam gi wena paisa collection tawba even ngasi ma coaching tawri ju khoina khoi gi mang infan gi khoi bada leiriba yum singda house donation chachaba mayam jina support tawbirak angam hapirakpa adamai tawraga ngasi khoi gi sigi stage yorok pani haijadar pura oina khoi sacrifice tawbane na khoi tholakrabanina khoi icha jing ji makta yang wana jo hona jare hoju phogde jo aduki mate hona ga na so khoi khallaga dum lepchai aduga khoi gi senior oina leijari ba khoi kaka bi joina khoi gi dama khauji phogjo dum wabi ri hana dagi jo khoi na sanari nge matam dagi jo wabi rai aduga
ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯗꯤ ꯒꯥꯔꯖꯤꯌꯥꯟꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒ ꯀooperation ꯌꯥꯝ ꯂꯩꯅꯕ ꯌꯥꯝ ꯄꯥꯝꯃꯤ ꯀꯣꯃꯤꯅꯣꯁ ꯋꯥꯟ ꯆꯠꯂꯨꯕ ꯑꯗꯨ ꯑꯩ ꯒꯣꯜ ꯂꯧꯔꯦ ꯑꯗꯨ ꯑꯋꯥꯕꯁꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯨ ꯅꯦꯁꯅꯦꯜꯗꯁꯨ ꯃꯦꯗꯜ ꯃꯌꯥꯝ ꯂꯧꯔꯦ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ 5ꯔꯛ ꯁꯔꯨꯛ ꯌꯥꯔꯨꯔꯦ ꯑꯗꯨꯒ ꯕ꯭ꯔꯣꯟꯖ 3 ꯑꯃ ꯂꯧꯔꯦ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯐꯪꯉꯤꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝ ꯐꯪꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯉꯦ ꯑꯦꯀꯥꯗꯃꯤ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯅ ꯃꯦꯗꯜꯁ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯪꯈ꯭ꯔꯕ ꯂꯩꯔꯒꯁꯨ ꯉꯁꯤꯗꯤ ꯁ꯭ꯄꯣꯔꯠꯁ ꯑꯦꯀꯥꯗꯃꯤ ꯑꯁꯤ ꯁꯔꯀꯥꯔꯅ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯕꯒꯤ ꯃꯔꯝ ꯑꯗꯨꯒ ꯂꯧꯁꯟꯗꯕꯒꯤ ꯃꯔꯝꯅ ꯁ꯭ꯄꯣꯔꯠꯁ ꯑꯦꯀꯥꯗꯃꯤ ꯑꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯀꯌꯥꯅ ꯊꯜꯂꯒ ꯂꯩꯔꯦ ꯂꯩꯔꯤꯕ ꯁꯥꯟꯅꯔꯣꯏ ꯑꯉꯥꯡꯁꯤꯡꯁꯤ ꯁꯦꯝꯒꯠꯅꯕ ꯑꯗꯨꯒ ꯑꯦꯀꯥꯗꯃꯤ ꯑꯁꯤ ꯐꯒꯠꯍꯟꯅꯕꯒꯤ ꯀꯩꯅꯣꯗ ꯂꯩꯔꯤꯕ ꯑꯦꯀꯥꯗꯃꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡ ꯁꯥꯏꯠꯇꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯒ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕꯒꯤ ꯄꯥꯎ ꯀꯌꯥꯁꯨ ꯐꯣꯡꯗꯣꯔꯛꯏ ꯄꯥꯎꯗꯝꯖꯔꯤꯕ ꯀꯦꯃꯦꯔꯥꯃꯦꯟ ꯂꯣꯌꯥꯒ ꯂꯣꯏꯅꯅ ꯕ꯭ꯂꯦꯁꯤꯡ ꯌꯥꯡꯃꯩ TOMTV ꯅ꯭ꯌꯨꯁ ꯗꯨꯕꯥꯏꯒꯤ ꯑꯜ ꯅꯥꯁꯔ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯆꯠꯊꯔꯤꯕ 3ꯂꯛ ꯁꯨꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯁꯇꯔ ꯁ꯭ꯋꯤꯃꯤꯡ ꯀꯝꯄꯤꯇꯤꯁꯟꯗ ꯆꯍꯤ 30ꯗꯒꯤ 33 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯋꯤꯃꯦꯟ ꯐ꯭ꯔꯤ ꯁ꯭ꯇꯥꯏꯜ ꯀꯦꯇꯦꯒꯣꯔꯤꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯟꯅꯔꯣꯏ ꯕꯣꯅꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯑꯅꯤꯁꯨꯕ ꯄꯣꯖꯤꯁꯟ ꯂꯧꯕ ꯉꯝꯈ꯭ꯔꯦ ngasi ayu phongkiba pauche singda kari kari maruba pau yaukibage habadu myam puna ming tamnasi lamjingba times imphal da tha taruki matungda electric ki bus kunmanga chelagani chief minister coronavirus school singda section thorang lokhatnaba khanghan khrai more the surprise visit chathakrai power minister biswajit ka mla alfred arthur ga awaya khum tawna khrai miyoi ani court puthorakpada irang haurakrai remand lokthakrai chanalon chatna lamdam amagi afava fataba masak takli journal Shanghai Express April 3 tagi Imphal monthly bus service hogdori thakiba sample mapan mak negative oire nupi gi bag lakpa naha ma fare poknafam kaithel da phangba mark sing laisin ba hore South East Asia dagi chana thangnaba pusin handre Jayant Kumar electric auto bus sing thenglabada September fawbagi manungda chelhannaba thorang tawri Chief Minister Supreme Court ki wafam state na thabakta onthoktana leiri Municipal Council ahom ki matangda court na pirakpa raidu thabakta onthokani Shyam Kumar Naharol gi thodang Imphal manungda cheliba diesel auto sing electronic ki engine da onthoklagani Imphal monthly flight bus service athubada horagani Chief Minister State Seer puthokpa ngamdabana ring road semba ki thabak 2015 da tokhibani Biswajit School sing mikup nahum sing na mathok taba thorang sing lokhatnaba khangan thai Maung naha ama thori yanduna sikhi haibagi namak mapam gi miyoi singna Cherap Court Complex sa kholaw kya lauduna thomjilakrai Huyan Lanpao Imphal monthly bus service April 3 tagi hauragani diesel auto rickshaw singi engine electric engine da onthoknaba thorang tawri Chief Minister Coronavirus School sing alert lehenna bagi thorang lokhatnaba khanghan khrai Organ donate tawramlabadi kanagumba amagi thawai kanbada mateng oigani Manipur ki umang singda leiba uchek makhal taret kangkhul mutkiba yabagi akiba leire report Sana leiba Manipur ki traffic system fail oire ke Ranjit diesel auto rickshaw listing kunmanga e-rickshaw onthoklagani Chief Minister Manipur ki taret yauna north east da uchek makhal hufutaru mutkiba yana leire local market tagi marks lesson bahore Jayant Kumar masa loina bi hatpada chenabani haiba mapuroiba manau nupa police custody da thajankhrai ECL Express Mapung Fava monthly flight service April 3 tagi leiragani diesel auto singi engine electric na chalaihalagani Thanlon Parvung Jesami yoba helicopter service leiragani Chief Minister Government na coronavirus ngakthoknaba mapung fana sem sare screening center singsu mafam kayada hangdoklei Jayant Kumar Mahairoi singda flu gi layong thengnarabadi suti pithoksi director awang nongpu ki uchek makhal futaro muthigani mipainari Iraibak Imphal City Smart City onaba thorang leiragasu state ki power plant leitabana awaba mayok naribani coronavirus sandoklibasi China daki miyoi chani ga nifu nipan Manipur da lakrai miyoi mapan test tobada taret negative oire ani gi report ngairi DC na Indo Myanmar ngam khai yengsinkhrai loisilakpada maru bapa amukhana pizari Speaker ki privilege
Congress House ki leader na ngakna chatrai. Chief Minister N. Birena Speaker bu dictate tawbagum tawre haina MLA Joy Kisana House a fong na laukrai. Chawkhat pa haibasi masagi daita khangnaraba matamda adumak laksagadabani haina CAF and PD Minister Karam Shyam na phongdokrai. Amadi Tara Shubha Sahit Manoranjan Singh Memorial State Open Football Tournament lisingani kun ngasi Manipur gi Governor Dr. Nasma Heptullah na hongdokrai. Hauziki oinadi Manipuri Paulo Izare Mengavi Ribasingbo Amukana Kurumzari.